National Leprosy Eradication Program amadi State Health Society NHM Manipur anina sinduna Lamfielda leba Indian Medical Association Imphal da anti-leprosy thoram pangthokre thorangi manung channa Rashtrapita Mahatma Gandhi laikhidaba numit kamari lainana luchingba sigi photo da saruk yakhiba singna leishu katki masiga iroinana February 13 fawba chathagadaba Sparsh Leprosy Awareness Campaign 2025 su Houdokkhre Thauranga mari lainana RIMS Imphal gi Medical Superintendent Professor N Sanjipna haikibada ngallingai matamda leprosy hairiba laina asigi hidak leitringaida laina asi lana thajanarambada natana leikaidagi tanthokpana chingba tathi tawaina tawnarami adubu matamgi matung ena medical sciences na chawkhalakpa dagi leprosy gi hidak puthorakpa amasung matam chana laina asibu layeng narakpana Leprosy asi irai laina ngakthokpa ngamhalle ngallingai matamda leprosy gi layeng chathaduna ngakthokhawa yai haiki Matam amada yaamna lairamba laina si almost muthat pangamakadawagi ubase aina khanbada leprosy sisu amani ana haijaningi aduna akhoi yam kanna masigi leprosy muthatna ba honnaba sida ngasi chamlaba function oirasu adugumati important oi Mahatma Gandhi na toramba role leprosy bu muthatna ba honnaba da amasung khoina mayam da sandokadui sidi lotna lebiganu leprosy tholakadabani treat tawgadabani Manipur da still leprosy lady haibata basi lai haibidi khangi tawdu quantum yam chawi 12 new cases sidi yam gre and akhoi gi adugumati state leprosy program lairiba healthcare workers singi role yam chawi tawduba akhoi public na khangadabasi leprosy haibasi treatment tawbi Masi hundoktana mayamakta laikai digi tangthokpi daga laite laiminagadabani makoi treat torga phangadabani khoigi leprosy eradication program na sanghelaiba program khodimakta mai pakbo view khoi mayam pudumuk support tawjage Department of Dermatology RIMS Imphal na susinduna RIMS ke OPT complex ta National Anti-Leprosy Day thoram pangthokhi Thauranga mari lainana RIMS Imphal gi Director Professor G Sunil Kumar Sarmana phongdorakpada leprosy laina na nare haiduna lotsinduna thamgumsi nungsa mangal na fukhini haibagi akiba fawdana ngallingai matamda thuna yengthokpiyu miyamda awareness pibo oina chahi khudingi ngasigi numit asibu palan tawduna lakli leprosy asi yamna lidaba laina ama oiragasu yamna laina control tawba yai haiki yana amada khangde si leprosy si yam laina detect tawba yai white paste angowo penoma akoigi skin da develop tawragadi OPD da lakpiu aduga akoina biopsy gumba ma tawraga mycobacterium haibo sigi leprosy gi bacteria si diagnose tawrakanda di hidak si hawdoini aduna hidak si government of India na free da pibani adum yam line cure tawbu yai tha taruk gi sahi ama bhawgi hidak charaga adagi yamna lawna gali na kijiba sisu misconception amani haibitare bacteria si yam yaug da boraga di system da ngasai ana basidagi patient part atopa party amada sandopagi chang si yamna loni si misconception me am si laibak si gi prajada haijaningi si leprosy si yam line control tawba yaba hiningai leitaba yam kanna lawna gandaba laina amani habasi akoigi lairiba media gi through gi su sandoppiu Ngasidagi hauraga mathang tha February gi tang 19 fawba leibak sinba thungna chathagadaba Sparsh Leprosy Awareness Campaign 2025 kam anti-leprosy fortnight ki thoram 10 tha khongbal da leiba multiplex ta pangthokre District Health Society Thobal amasung National Leprosy Eradication Program Thobal ani na punna sinduna pangthokiba thoram aduda CMO Thobal Dr. Y Nokul 10 tha GP gi ward member M Boicha District TV Officer Dr. M. Nomita, Dr. Nongdren Amadi, Thabaktagi Potharaba, Leprosy Supervisor Samu Singna Sarukyaki, Leprosy Mutanaba Honabada, Ekoipuna Taudang, Lominarasi Haina, Wasang Imina Kibagaloinana, Leprosy Gi, Analayin Chathariba Singda, Blanket Amamamsu, Kudol Tamki. Leprosy kieng bokopta khangdaba sidhaba kusalakana pongkuji sidhaba chapanunda loibani sibajina ta soina hanbi sa wani haita althar tawsilakpa adagi pongkuji solusi sasalakpa solu kensalakpa yeng yam hangoi bodumba kanu disable loi haita sikna masi mahik amra thon bane
ꯂꯥꯏꯅꯥꯁꯤ ꯆꯪꯂꯒ ꯄꯥꯛꯑꯦ ꯊꯣꯛꯂꯛꯇꯦ ꯅꯥꯁꯨ ꯌꯥꯗꯦ ꯆꯦꯛꯁꯨ ꯀꯔꯤꯝ ꯇꯧꯗꯦꯕ ꯑꯗꯨ ꯆꯍꯤꯁꯨ ꯌꯥꯝ ꯆꯪꯕ ꯆꯍꯤ ꯀꯨꯏ ꯃꯇꯨꯡꯗ ꯐꯣꯡꯗꯣꯛꯄ ꯌꯥꯏ ꯍꯥꯏꯌꯦ ꯃꯥꯒꯤ ꯄꯦꯊꯣꯐꯤꯖꯤꯌꯣꯂꯣꯖꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯁꯥꯗ ꯌꯥꯝ ꯀꯜꯂꯒꯅ ꯑꯃꯨꯛ ꯍꯦꯛ ꯑꯣꯏꯔꯛꯇꯕ ꯑꯗꯨꯒꯨꯝꯕ ꯀꯟꯗꯤꯁꯟ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯗꯨꯒꯨꯝꯕ ꯂꯥꯏꯅꯥ ꯑꯃ ꯑꯣꯏꯕꯅꯤ나 ꯇꯧꯔꯀꯥꯟꯗ ꯌꯥꯝ ꯁꯥꯡꯅ ꯃꯇꯝ ꯆꯪꯕꯅꯤꯅ ꯑꯩꯈꯣꯏꯅ ꯈꯨꯗꯛꯇ ꯈꯪꯗꯕꯅꯤꯅ ꯑꯗꯨꯝ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯁꯟꯗꯣꯛꯄ ꯑꯗꯨꯒꯨꯝꯕꯁꯦ ꯍꯥꯏꯔꯤꯕꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯏꯂꯤꯃꯦꯟꯁꯤꯒꯤ ꯁ꯭ꯇꯦꯖꯁꯤ ꯌꯧꯔꯛꯑꯕꯅꯤ ꯂꯩꯇ꯭ꯔꯦ ꯊꯧꯕꯥꯜꯗꯁꯨ ꯄꯦꯁꯦꯟ 2-3 ꯈꯛꯇ ꯉꯥꯏꯔꯦ